As gari ni na tawrise tok na chingre gyan menam tadi asuk na krabalam si lakpa sida pung ama hena change mi yum doiradi minute manga tara da yogadaba mafam se pung ama hek changaga ne pallaga lei tawrise kana gi phone o mobile sina hello ima Ibima nangbu thabak ka chatlabo kadai da leirino Ima ai lambi da laye office dore kai dorage ima Oh ima se nangonda wa ma hangena phone tawre inine hairo ima kai dorage nangbu handak sahi si Ningol Chakouba si yumda tholaklaroi hairibra Ima ai office dore bako office ge obaga ai suti gi yagadra nam ta hanglakige adugane hore nungdang maga su tanaraga ima hoida hairage adu ima ai thammage gari yam chilleba hoi hoi thamo phajana chalu koi bema as uchinna chinna di yore thabak singse chat loisalaga manager managa changaga suti do yagadra na amta hongi gi लाइमा तुमको भी पता है अभी हमारा जो प्रोजेक्ट है बहुत क्रिटिकल फेज में है आई कैन अंडरस्टैंड निंगोल चाकोबा इट्स वन ऑफ योर इम्पोर्टेंट फेस्टिवल सो लेट्स डू वन थिंग आई कैन नॉट गिव यू टोटल 15 days लीव व्हाट आई कैन डू इज यू कैन टेक 7 days लीव एंड कम बैक आफ्टर a week. Thank you sir. As suti baudi yare tawrisi Bangalore to Imphal sina ticket mamal sina kaya lerizano amukta bu yengi imai pema ticket mamal sidia Diwali maya ka oi bane as sing trangani ne sidia leiriba senda siga yum thok tawri ai Chakouba su kushalakram nina imado phone tawrame ai handak tholak toira tholo oidora haidana kamai tokse haino thokiga thosuge dorage Chakoubusu yaudaba kuire adu nang suti di kamdauba suti budi ngasai changaga hainari ado matam yam sangna di pirakte hapta ma khatang pire ado chathok chasinga kaiga yam kuina di phangaro yumda leiba फरेने अदु ओइरसु हप्ता अमा हेक लैरो लोरे युमदा टिकेट तुबु कमाइ तौरिजानो ने as yenga mari dai na ngasai office ta leiringai da ticket mamando lising tranga le ho kumai harau matam oi basida na moisu sat hekta haigat pajan ट्रेन द चले सुटी सु कोनरोय अदुसु गुवाहाटी दे हेन चंगबा यारोय फ्लाइट द चले पैसा की फिवम सिगा लुदबि तौरिसे khangdeda aikoina ne miram sida lakhi basisu nungai dana lakhi basu nate lan sina maram moiraga ne tawrisi अखोइना तौरिबा कारबार सिसु लोइना फेल होइरे सुमायना सुम तौरदी अखोइ नोंग नोंमगी हिंगबसे सुम वासलक तौरी mani tawrisi lane na EMI loan maruk hulloi su yade do imungi pibam sina nong magi soksala iba kai toksige ibani khanaraga kainom tawdabadi yarroibo aidi kainom bu khali bani ibani ma Bangalore chalaga matam khara thabak tawraga paisa khara talaga muk tholak rasirana aina khalamba suna adumakni sahi khara leithuraga yumda muk tholak pa haibadun fare adudi ima baba su khairaga khara thuna chatna ba tawrasi credit card sisu hanagi EMI khara laibani na ibani makki ticket kakpadi kona roido nang na thanta thurage haibra ithanta thokpadi aishu nungai roi ado suti ju sang na piraktabani na thokpaga adum yum yobaga adum halakpaga amha tarani
ticket-nena ibani thoadi 60,000 muk mayadi chatlani. Ado thogumsirana khalliba isu. Phare se mathang chahi ne phajana thosi ima du sune noi ta ba tawguno na phajana haikro Ningol Chakouba numitida thabak tawrine toise wakhal pukningna Manipur da yumda aduga aina office sida thabak kamta sangdeda kanai phono la isna haima abini ne kai haijana hello leima how kaidorage o aido no yumda chatluye ado nangdi Ningol Chakouba laklamde no imana nang thoklakti haye yam nungai khramale da nataina naw mapalam du da leiraga Chakouba ga se loina kawkhre ne snungai dana laiba nate da ibe ma tawrise aisu ne Chakouba ga do ki na lakningi ni no miyam ga unadana ima ipa ga harau harau chak chara ma samina bado yawningi ni adubu ne lunch na maram oiraga senthok lambi di natai sadramnina mapan sida laiba haibado oirini yaribe makhange nataina naw animak thabak tawraga bu paisa laiti ye thajaba yariba waraba noi haidubo hoise aigi imungda tawba thabak nangi imungna khangde haijoni bema mathang sahida unarasi ko ado be thammage aise office da sulai noine nungai na yaurako Ningol Chakouba do dakhina ga do mayam puraga yumda haloko nungai na thame mamang chahida imana Ningol Chakouba numita lon khiba iromada haubanida as mathel sidi tok yam khreda ima aidi nangna lon be iron bada adu oi sage nga gam ta saningdi iron bada adu hanek ta sage Sao isana ne sana na ba imana ne hauna lo labani ibe ma chasulu namana ne ngarang dagi nang na chana bani na sin lang na tawri bani uti asang mo pamjai na ne namana ne ngarang se ko kha wang chatna pangkola ga thirui ni oh ima ayo pistol ye kai haige isa sidine Ningol Chakouba yawba phangdre haidana kari imta nungaitaba khanganu imana ne nangi saluk phajaba ma semaga ne isabu ningsingdana ne thamlibani oh ima kaisu khandiye ado nangna suti phangdedana hairasu ne nangna yumda thoklaktribagi maramdo ima su khangi paisa nungsa wabanani haibado ado karisu khalunu ima su ne isana mathang sahi thorakpa nangnanaba sel mayam ama tungsinge aduga ne nangi ticket kakpada happy ga doini mathang da di ne isu ga do Chakouba lakpada purakpado pami ko imadi